Cookie Jo Council की Joint Secretary Amadi Cookie Inpi Manipur Kim की Secretary Organization Daumilal Haukip की Bong Phazol da Leiba Yumda CRPF की Cobra Commando Singna Red Chathakhre adu akan bamong da condemn tawi haina Cookie Jo Council की Secretary Information and Publicity na thadorapa Cherol amana phongdorakli Cherol asina hai Red adu ngarang ayuk pung ani makhai rom tabada Chathakhibani matam adu da Daumilal Haukip ti Cookie Inpi Manipur की President ga loinana Mifam ama yauna bagidamak Churachandpurda leikhi security personnel sing aduna mahaki yumda changlak search warrant yaudana red adu chathakibani imung manungi miyamna tumna himna ringai matam oibana security force ki thawong aduna pukning wakal leita handre Daumilal hauki miyamna thoidok hendokna ikai khumnariba civil society gi luchingba amani mahaki yumda thiba humba ki thabak chathage hairabasu security personnel singna legal process matung inna chathafam thokpani security force na Chathakhre thawong adu lo khongaw nabani amadi miyamna ikai khumnariba luchingba ama khongoi nanaba honabani thawong adu akanba mawongda condemn tawi amadi mari leinaba khudingmakna hiram asigi matangda akhannaba mityeng changbiyu hojik oiriba phibam asida Daumilal Haukip ki imung manungi dama Cookie Jo Council na khongpham chetna lepli asigumba thawong asi makhatana chathahanbiganu hainasu Cherol asina makhatana mari leinaba singi pukning chingsilakli